Akaswan Imphal Wahengbam Washington Pau Pajari Ahan Bada Maroi Bapau Inner Manipur Parliamentary Constituency gi polling station Taramathoida Hayang Amukhana Bhot Thadenargani Lok Sabha gi ani suba tangka chemical gi bhot khomba gi thabak kham thengna kalle amasung dharma gi chanabi ga loinena ngasi Mahabir Jayanti gi palan thoram pangthokli Inner Manipur Parliamentary Constituency gi polling station Taramathoida Hayang Amukhana Bhot Thadenargani Chief Electoral Officer Manipur na thokpa chero lamana hai Mikhalasi Hayang ayuk pung 8 tagi nungtil pung 5 phawba Amukhana pangthokani Amukhana Bhot Thadenagadoriba polling station building sing adudi Khurai Vidhan Sabha Kendra gi Moirang Kampu Sajep Upper Primary School S Ibobi Primary School East Wing Khetrigao Kendragi Bamun Kampu Upper Primary School Pioneer Academy Irilbung High School gi North amasung South Wing Thongju Kendragi National Children's School Uripok Kendragi Iroi Semba Upper Primary School gi Eastern Western amasung Middle Wing amadi Konthogjam Kendragi Khaidem Primary School South Wing ni Marak asida Raija sigi ani suba tangka ki Lok Sabha Mikhal gi damak birep singamadi rajniti dol singna akan bamong da bhot khomnari tangka gasida Outer Manipur Parliamentary Constituency gi manung chanba Raija sigi Vidhan Sabha Kendra Tarau humdoi da bhot thadenagani masigi damak bunna polling station chanipan nifunipan hangdokani masigi mathakta akhanaba polling station mapancho hangdoktuna rilp camp sing da leiriba voter sing bhot thada hanna ba thorang tauri Ani supatangka chemical da bhot thadenagadoriba Vidhan Sabha Kendra Tarau humdoi gi apun ba voter masingna lakh mari lising marphu mari chahum marphu nipan ni Manipur gi outer Lok Sabha seat asida NPF Congress amadi Independent mirep ani punna mirep mari na lamba tongnari Lok Sabha Mikhal gi ahum suba tangka ki mirep chasing scrutiny nganang pangthokre tangka kasida Raija Tara amasung Union Territory ani gi Lok Sabha seat marphudra mari gi Mikhal gi bhot mathang thagi tariat thadanagani hayeng mirep che lokthok pa gyaroi benamit ni marakasida Lok Sabha Mikhal gi mari suba tangka ki mirep chasing pisin nabagi thabak kanna sathari tangka kasidana Raija Mapal amasung Jammu Kashmir Union Territory gi Lok Sabha seat marphudra taruki bhot me tara humdoi da thadanagani Lok Sabha gi ani suba tangka ki Mikhal gi bhot khombagi thabak kan khalakli Grand Alliance amasung NDA yauna rajniti dol kaya gi makok thongbulu singba singamsung star campaigner singna laibak asi mafam kaya da Mikhal gi meeting amadi rally na singba pangthoktuna voters singi pungning singchina ba honari tha sigi kuntarukta ani suba tangkakta bhot thadenagadoriba Lok Sabha Kendra singi manungda Kerala gi seat kun Karnataka ki tara mari Rajasthan ki tara humdoi Uttar Pradesh amasung Maharashtra gi nipan Madhya Pradesh ki taret Assam amasung Bihar gi manga Nongsub Bangla amasung Chhattisgarh gi ahum Tripura amasung Jammu Kashmir gi amamam yauri Pradhan Mantri amasung BJP gi makok thongbulu singba Narendra Modi na ngarang Karnataka ki Bengaluru amadi Sikabalapurda Mikhal gi bhot khomki mahangna Maharashtra gi Nanded amasung Pardhani da pangthokpa Mikhal gi rally singda su wangangki Pardhani da miyam da wangang bada Pradhan Mantri na sarkar asina lai da bako handuna mipung khudingmakta sana thaknaba madi seng hawai thong manana phanghangani haibagi thajaba pikhi Sri Modi na hai NDA sarkar na makhata na ahumlak suboina sasan tawrakpa tarabadi haujik panduna lairiba chawkhat thorang ki project khudingmak mapung phana loisinduna miyam da sinaba ngamgani tabiriba pawasi Akaswani Imphal dagini Dharma gi oiba mahausadagi sanarakpa mawongda ngasi Mahabir Jayanti gi palan thoram pangthokli numit asida Jain dharma chatpa miyoi singnal aisangda lai khorambaga loinana Bhagavan Mahabir gi murti puduna dharma gi oiba khongchat chatnari numit asiga mari lainana Pradhan Mantri Narendra Modi na ngasi New Delhi gi Bharat Mandapamda lisangani changwa yangkhai suba Bhagavan Mahabir Nirban Mahotsav hogdokani Sri Modi na thoramda commemorative star amsung sel mayak su puthokani Mahabir Jayanti ga mari lainana Rashtrapati Draupadi Murmu na laibak asigi miyam maruoina Jain dharma chatparsingda yaifa paujal piri mahaki paujal Rashtrapati na hai thoramasina shanti amasung nungsi chanabagi paujal sandokli Med Department na hairi Manipur yauna awang nungpok Raija singta thasi kunmari fawba akhak arau yauna pana natraga mayai oirapa sangda nong churaba yai
नोंगशुब बांग्लागी सब हिमालयन सरुक अमसुंग सिक्किमदना था असि कुंतरुक फावबदा खाक अराव यावना मयाई ओइरप चांगदा नोंगशुगनी हाइरि हाइरिबा मतम असिगी मनुंगदा महाराष्ट्रगी मयाई थंग सरुक मराठवाड़ा कोनकान अमसुंग गोवादसु नोंगशुरबा याई Employees Provident Fund Organization EPFO na sahi asigi February tha phawbada punna member lakh 15,000 hapchinba ngamkre ngarang thokiba provisional payroll data da hai February tha khakta punna anauba member lakh 8,900 hapchinba ngamki naunaming chalakliba member singa dugi manungda cha da 53.3 te sahi 19 dagi 15 phawbagi manungda leiba naharol singni IPL cricket Delhi gi Arun Jaitley Stadium dangarang numitang sanakiba match ta Sunrisers Hyderabad na Delhi Capitals pu run humputareta maithiba pi kre ngasi phongba pause singi maroiba pausingi damak hojik Mangsatabam Premananda leire Premananda Thagatari Washington Lok Sabha Mikhal gi aham tangkak da bot thadar kiba inner Lok Sabha kendra gi assembly segment manga gi polling station 13 da hayeng amukan na bot thadnar gani haiba pau Mikhal da aranba thong chathakiba dubu Manipur Youth League na yaning da phongdorpagi pau amadi Ima Mairagi convener Sujatagi yumda nomoi kapsilamle haiba pau ngasi phongba pause singi maruba pausing oiri Sanga Express Manipuri da polling station 13 April 12 da report tawnaba ECI na khanghalagle haiba pau ahan headline tawri Pawasi People's Chronicle Morning Bell Pongnafam Sanga Express English Sanalebak Imphal Free Press Ichel Express Naharol gi thawdang amadi Manipur News ta su ahan headline tawri Huyanlan paudana report tawbugi pawasi anisub headline tawduna fongli Nangfu hafugi proxy vote condemn tawi haiba Manipur Youth League mayol gi wafam Sanga Express Manipur gi anisub headline tawri Polling agent chingtholaga phuramba yaningde report tawgadabni haiba paw amasu ahanba lamaida fongba thengnari Naharol gi thawdangda India gi Festival of Democracy Manipur da onthokpa mataw oikre Congress ki agent mayum fawba tanaduna kelamne haiba paw anisub headline tawri Khongjom de thorongi full rehearsal pangthokre haiba paw amasu ahanba lamaida fongli Huyanlan pawda Manipur democracy phajai singthokiba thodok singbu yaningda phongdokba yamkhalakli haiba pawna ahanba headline oiri Kuki lamhinba singna manghan takhanba leptri KRA ni chingnaba singna power grid ki electric puba tower bomb phumduna thadalamne haiba paw amasu pawsi asigi ahanba lamaida phongba thengnari Pawasi People's Chronicle Pongnafam amadi Narol gi thodang pawsi dasu ahanba lamaida phongli Pongnafam da sakhangnaba sing kanano putho hairuba Ima Mairagi convener Sujatagi yumda nomoi kapsilamne haiba paw anisobe headline tawri Pawasi ayamba pawsi singa tongan headline tawduna ahanba lamaida phongli Sanalebakta nomoi paiba singna Mikhal da chathakiba thong tungi mirol hatpani haiba mayol gi wafum anisobe headline tawri Footpath tagi lambi mayai fawba pot yonsilakpana traffic jam thokale haiba paw amasu ahanba lamaida phongli Sanga Express English da Lok Sabha Mikhal da aranba thong sing chathakiba adu gidamak mayolna lengakta moral sirak di haiba paw loinana polling station 13 da vote amukhanna thadnargani haiba paw ahanba headline tawri Tanker driver singa steering thadoktuna khongjang changsingi paw anisub headline tawri Manipur News da Nagaland gi CM amasung deputy CM Maram da laktuna NPF ki mirep Timothy Jimmy ki vote khongkre haiba paw anisub headline tawri Kuki singna achauba lanfam oikiba Palen High School polling station mitei singna maningtamna vote thadakre haiba paw amasu ahamba lamaida phongli Ichel Express da nauna thorakliba sakhangdaba haibadu kanano haina Ima gi mairana phongdorakhiba wafam anisub headline tawri Morning Bell da polling booth da nomai kapsilambagi thodokta chenaba ahum police na fare haiba pawna anisub headline oiri Washington Thagachari Premananda Aroibeda maroiba paw amukhana Inner Manipur Parliamentary Constituency ki polling station tara mathoida hayang amukhana vote thadena ragani Lok Sabha gi anisuba tangka ki Mikhal gi vote khomba gi thabak kam thengna kalle amasung dharma gi chanabi gi loinena ngasi Mahavir Jayanti gi palan thoram pangthokli paw loijare